ꯐꯝꯅꯥꯏꯕ ꯃꯌꯥꯝꯅ ꯆꯣꯟꯅ ꯇꯤꯜꯂꯤꯕ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯋꯥꯌꯦꯟꯐꯝ ꯑꯣꯏꯔꯤꯕ ꯗꯔꯕꯥꯔ ꯃꯅꯨꯡꯗ ꯚꯥꯁꯀꯔꯅ ꯂꯩꯄꯥꯛꯀꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯊꯨꯒꯥꯏꯗꯨꯅ ꯃꯤ ꯍꯥꯠꯄꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯅꯣꯡꯌꯥꯏꯗꯨ ꯈꯝ ꯊꯦꯡꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯍꯜ, ꯅꯪꯅ ꯃꯌꯥꯒꯤ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯄꯨꯝꯕ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯅꯪꯅ ꯅꯇꯤꯛꯅ ꯊꯧꯅꯥ ꯂꯩꯔꯗꯤ ꯑꯆꯨꯝꯕ ꯂꯥꯟꯐꯝꯗ ꯑꯩꯈꯣꯏ ꯑꯅꯤ ꯅꯥꯏꯇꯣꯝ ꯊꯦꯡꯅꯁꯤ꯫ ꯅꯣꯡꯌꯥꯏꯗꯒꯤ ꯚꯥꯁꯀꯔꯅ ꯆꯍꯤ 10ꯃꯨꯛ ꯍꯜꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯚꯥꯁꯀꯔꯗꯤ ꯆꯍꯤ 94 ꯁꯨꯔꯦ, ꯑꯗꯨꯒ ꯅꯣꯡꯌꯥꯏꯅ ꯆꯍꯤ 18 ꯃꯄꯨꯡ ꯐꯥꯔꯛꯂꯦ꯫ ꯅꯣꯡꯌꯥꯏꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕꯁꯨ ꯚꯥꯁꯀꯔꯒꯤ ꯃꯃꯤꯠꯇꯗꯤ ꯃꯍꯥꯛ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯧꯅ ꯎꯏ꯫ ꯚꯥꯁꯀꯔ ꯅꯣꯛꯂꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯀꯔꯤ ꯍꯥꯏꯕ? ꯅꯥꯏꯇꯣꯝ ꯂꯥꯟ ꯊꯦꯡꯅꯁꯤ ꯍꯥꯏꯕ? ꯅꯁꯥꯅ ꯎ ꯐꯕ ꯑꯣꯏꯗ꯭ꯔꯕꯁꯨ ꯍꯦꯛ ꯌꯦꯡꯕꯗ ꯆꯨꯡ ꯐꯤꯔꯥꯜꯗꯤ ꯆꯥꯔꯤꯗꯅ, ꯅꯨꯄꯤ ꯑꯉꯥꯡ ꯈꯔ ꯂꯣꯏꯅꯔꯒ ꯄꯪꯂꯩ ꯂꯩꯒꯦꯗꯤ ꯍꯥꯏꯗꯗꯅ ꯗꯔꯕꯥꯔ ꯑꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯅꯤꯡꯊꯧ ꯑꯃꯗ ꯑꯗꯨꯛ ꯎꯁꯤꯠꯇꯕ ꯋꯥꯉꯥꯡ! ꯅꯪꯒꯤ ꯁꯛꯇꯤ ꯂꯩꯕ ꯊꯥꯡ ꯑꯗꯨꯒ ꯑꯩꯅ ꯄꯥꯏꯔꯤꯕ ꯇꯦꯛꯄ ꯂꯩꯔꯣꯏꯗꯕ ꯊꯥꯡ ꯑꯁꯤꯒ ꯀꯅꯥꯅ ꯍꯦꯟꯅ ꯁꯛꯇꯤ ꯂꯩ ꯍꯥꯏꯕꯗꯣ ꯌꯦꯡꯅꯁꯤ꯫ ꯉꯁꯤꯗꯤ ꯅꯪ ꯅꯊ꯭ꯋꯥꯏ ꯂꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯚꯥꯁꯀꯔꯕꯨ ꯃꯊ꯭ꯋꯥꯏ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯅꯣꯡꯌꯥꯏꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯍꯜ ꯑꯣꯏꯔꯕ ꯆꯤꯡꯁꯨꯕꯗꯨ ꯁꯅꯥꯒꯤ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯗꯔꯕꯥꯔ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯆꯥꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯕꯗꯨ ꯎꯍꯧꯏ꯫ ꯏꯄꯥꯒꯤ ꯅꯣꯡꯌꯥꯏ, ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ! ꯅꯈꯨꯠꯇꯒꯤ ꯈꯨꯠꯂꯥꯏ ꯊꯥꯗꯈꯣ! ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯕꯨ ꯇꯥꯗꯕ꯭ꯔꯣ? ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯈꯣꯟꯖꯦꯜꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯣꯟꯊꯣꯔꯛꯏ꯫ ꯅꯣꯡꯌꯥꯏꯁꯨ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜꯅꯤ ꯈꯪꯕꯗꯒꯤ ꯚꯥꯁꯀꯔꯒꯤ ꯃꯅꯥꯛ ꯌꯧꯗ꯭ꯔꯤꯉꯩ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯦꯞꯈꯤ꯫ ꯃꯌꯥꯝꯗꯒꯤ ꯃꯤꯠꯌꯦꯡ ꯇꯣꯉꯥꯟꯅ ꯚꯥꯁꯀꯔꯗꯤ ꯃꯈꯥꯗ ꯌꯦꯡꯊꯗꯨꯅ ꯂꯩ꯫ ꯀꯨꯏꯅ ꯇꯥꯔꯨꯗꯕ ꯈꯣꯟꯖꯦꯜ ꯑꯣꯏꯔꯕꯁꯨ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯂꯩꯁꯤꯕꯨ ꯃꯥꯡꯍꯟꯈꯤꯕ ꯅꯤꯡꯊꯧ ꯂꯝꯍꯦꯟꯕ ꯑꯗꯨꯒꯤꯅꯤ ꯍꯥꯏꯕ ꯈꯪꯏ꯫ ꯉꯁꯤ ꯐꯥꯎꯕ ꯅꯪ ꯍꯤꯡꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯃꯇꯪ ꯅꯪꯅ ꯂꯥꯛꯄ ꯆꯣꯟꯊꯔꯝꯕꯗ ꯅꯪꯒꯤ ꯅꯆꯥꯁꯦ ꯊꯋꯥꯏ ꯂꯧꯔꯝꯒꯗꯕꯅꯤ꯫ ꯅꯪ ꯂꯥꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯍꯥꯏꯔꯒꯦ꯫ ꯃꯁꯤꯗ ꯅꯪꯅ ꯌꯥꯔꯕꯗꯤ ꯐꯔꯦ, ꯌꯥꯗꯕ ꯊꯣꯛꯂꯒꯅ ꯑꯩ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯒꯅꯤ꯫ ꯆꯤꯡꯁꯨꯕꯗꯨ ꯚꯥꯁꯀꯔ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯃꯈꯣꯡꯗ ꯆꯤꯛꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯆꯍꯤ 15ꯒꯤ ꯃꯃꯥꯡꯗ ꯁꯣꯛꯅꯈꯤꯕ ꯂꯥꯟꯐꯝꯗ ꯃꯥꯏꯊꯤꯔꯕ ꯅꯤꯡꯊꯧ ꯆꯤꯡꯁꯨꯕꯅ ꯈꯥ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧ ꯋꯥꯡꯂꯦꯟꯗ ꯆꯪꯖꯈꯤꯕꯅꯤ꯫ ꯅꯤꯡꯊꯧ ꯋꯥꯡꯂꯦꯟꯅ ꯉꯥꯛꯄꯤꯔꯕꯗ ꯚꯥꯁꯀꯔꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯀꯦ ꯇꯧꯈꯤꯕꯅꯤ꯫ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯚꯥꯁꯀꯔꯕꯨ ꯈꯥꯝꯕ ꯉꯝꯗꯕ ꯃꯈꯩ ꯆꯤꯡꯁꯨꯕꯒꯤ ꯃꯈꯨꯠ ꯃꯈꯣꯡ ꯊꯨꯗꯦꯛꯄꯤꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯕ ꯆꯤꯡꯁꯨꯕꯒꯤ ꯃꯁꯥꯗꯨ ꯁꯒꯥꯏ ꯁꯥꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯧꯒꯠꯄ ꯉꯝꯈꯤꯗꯕꯅꯤ꯫ ꯗꯔꯕꯥꯔ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯆꯤꯡꯁꯨꯕꯒꯤ ꯃꯃꯤꯠꯇ ꯎꯔꯤꯕ ꯑꯁꯤ ꯚꯥꯁꯀꯔ ꯈꯛꯇꯅꯤ꯫ ꯚꯥꯁꯀꯔꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯇ꯭ꯔꯕꯁꯨ ꯃꯔꯦꯡꯕꯥꯟ ꯐꯟꯅ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯚꯥꯁꯀꯔꯅꯤ ꯍꯥꯏꯕꯗꯤ ꯉꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ, ꯑꯩꯕꯨ ꯃꯈꯥꯗ ꯊꯥꯎ꯫ ꯑꯩ ꯆꯠꯀꯦ꯫ ꯑꯩ ꯈꯣꯡꯅ ꯆꯠꯀꯦ꯫ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯥ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ꯫ ꯗꯣꯂꯥꯏꯗꯨ ꯃꯈꯥꯗ ꯍꯦꯛ ꯊꯥꯕꯒ ꯆꯤꯡꯁꯨꯕ ꯑꯗꯨ ꯃꯈꯣꯡ ꯇꯦꯛꯑꯦ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯃꯆꯥꯅꯤ ꯈꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯡꯅ ꯂꯩꯕꯥꯛ ꯊꯦꯡꯗ꯭ꯔꯤꯉꯩ ꯃꯁꯥꯗꯨ ꯎꯞꯁꯤꯜꯂꯒ ꯇꯨꯏ꯫ ꯃꯅꯥꯏ ꯃꯁꯦꯟ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯍꯨꯒꯠꯄꯤ꯫ ꯅꯤꯡꯊꯧ ꯅꯣꯡꯌꯥꯏꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯍꯥꯊꯨꯅ ꯂꯥꯛꯏ꯫ ꯑꯃꯅ ꯃꯁꯥꯒꯤ ꯏ ꯃꯔꯤꯛꯇꯒꯤ ꯁꯦꯝꯈꯤꯕ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯁꯨ ꯃꯆꯥꯅꯤ ꯈꯟꯗꯨꯅ ꯎꯅꯤꯡꯕꯒꯤ ꯂꯥꯡꯇꯛꯅꯕꯅꯤ, ꯑꯗꯨꯒ ꯑꯃꯅ ꯃꯃꯥ ꯃꯆꯥꯕꯨ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔꯗ ꯊꯝꯈꯤꯕꯒꯤ ꯄꯦꯟꯗꯅ ꯂꯩꯔꯤꯉꯩ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯑꯃꯨꯛ ꯎꯔꯕꯗꯤ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨ ꯌꯦꯞꯁꯤꯟꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ ꯈꯪꯕꯒꯤ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯕꯅꯤ꯫ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯩꯒꯤ ꯏꯆꯥ ꯑꯍꯜꯒꯤ ꯃꯅꯥꯛꯇ ꯆꯪꯒꯦ꯫ ꯅꯈꯣꯏ ꯑꯩꯕꯨ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯨ꯫ ꯄꯥꯕꯨꯡ, ꯋꯥꯈꯜ ꯁꯥꯟꯇꯤ ꯑꯃꯨꯛꯇ ꯑꯣꯏꯈꯤꯁꯦ꯫ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯐꯃꯨꯡꯗ ꯏꯪꯊꯤꯅ ꯄꯣꯊꯥꯔꯒ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ? ꯏꯄꯥꯒꯤ ꯅꯣꯡꯌꯥꯏ, ꯀꯔꯤꯒꯤ ꯅꯍꯥꯛꯅ ꯅꯌꯥꯝꯕꯗ ꯈꯨꯠ ꯊꯥꯒꯦ ꯈꯜꯂꯤꯕꯅꯣ? ꯑꯗꯨꯁꯨ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ? ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ? ꯑꯩꯅ ꯈꯪꯕꯗꯗꯤ ꯑꯩꯒꯤ ꯏꯊꯛ ꯏꯈꯥꯗ ꯀꯅꯥꯁꯨ ꯂꯩꯇꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯒꯤ ꯏꯌꯥꯝꯕꯗ ꯈꯨꯠ ꯊꯥꯒꯅꯨ ꯍꯥꯏꯕ? ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯆꯠꯂꯤꯕ ꯄꯥꯈꯣꯡ ꯑꯁꯦ ꯀꯔꯝꯕ ꯄꯥꯈꯣꯡꯅꯣ? ꯑꯩꯒꯤ ꯋꯥꯈꯜ ꯃꯆꯥ ꯑꯁꯤꯅ ꯂꯝꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯆꯤꯡꯁꯨꯕ ꯃꯆꯥ ꯅꯣꯡꯌꯥꯏꯗ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯣꯡꯌꯥꯏ,
ipana soinaiba ama oina hinglabasu malem masida mai mit pangduna ngasi phawba hinglibase nayamba asina aigi thawai kanbirakpagini nayambagi manakta changduna nangna utkiba thawgolon adugidama ngakpinaba haizau Bhaskar do mamit ushinduna chingsubada uningde haina laithoklaga leirambani ahal oiraba nupa aduna hairakpadu tabada mamitu thuna pangthoktuna chingsubada mamitu khane yinglai kari haiba lanfamda aina nangi thawai kankiba leite numituda nangi cheng leibana thawai macha ado ngasi phawba sangsara sigi marakta tillibani aigi ningthau wanglena pukchel chawrambana nangi thawai hingkhibani mikup asida nangbu hek ubaga aigi khut niklibase karigino haiba nang khanglabra nangni hingliba makai aigi imagi laman singdri haiduna isana isabu chaina kaya pizaki tainofam khangdabana mara leijadraba mapuroibagi seba tawjaribi nupi kayada aina sagili chachatke masipumba nangna thogan mangaktane icha Bhaskar nangna ipada adu waroriba karigino ningthaugi pham hangduna leiba yadabana icha nongyaina aduk ohenba khaktani nangna lakningba matamda laktuna leipak asigi mapu oibada wahaido mapung phaba phawba nangdringaida Bhaskar na khumlae nang aigi ipanate amuk ana icha haiba wahai ase aingonda korkono matam aduda holiba soraduna nangi aroiba oigani mapa chingsubagi haukiba punsida kari thoki haiba nongyaina di khanglamde mapada Bhaskar na nganglakliba athiba khol aduda mahak taraga leiba ngamdre mapana haiba indaba macha ama oirabasu oina wajau ngangliba nupa aduga thawaina pontha oiduna mafam adu maktada changyen thoknaba pamlame machagi magun sukhangbana chingsubana manakta lepliba machagi pukningbu phathanaba wahai kaya hairami darbar manungda ahal laman phamnaiba kharadi thokiba wari pumba loina khanglami chingsubana ningthau oiringai wari singadu mahaki macha nongyai nakong yohanba yaroi haiduna akanba yathang pikibadagi nongyaina ngasi phawba khangdabani matam maduda aina nangi khungangda lanmi kaya thaduna nangbu koithi thihankhibani nangi nama leisina so nangbu yamna nushibani nangbu mafam asida purakte haiduna mahak matomda hu thaktuna thawai thajakhibani thamoidagi ihaurakliba mama nungsibagi maichakna tainafam khangda pirang oina sintharai hakchangda pangthokpa thausil khudingmak wakhalne insalaga tawhanba ngaktani masi pumba Bhaskar dadi tayonana thokle wakhalnadi matang matam chadri haiduna khalle adubu hakchangi kayat ama oiriba khud adunadi chingsubagi thawai lawba pamne o macha aigi leminaba phanglaroi khanbagi aigi imana hu thakpa oiramlaba imungda tumliba aigi imabu ahingda nangna huranduna pukibagi pungnamak ase thokhibani ngasi phawba nangna hingduna leiribase imana aingonda masing khangdana sap kaya torungani imana macha aigidamak thawai thaba ngamlaka aina karigi imagidamak thawai ka thokpa ngamlai ima mafam masida mahakki thawai ase lauraga aishu imagi tung ilaklaki minamba taibang lila asida nacha makha tana amu saruk yaba pamlaktre chingsubana nangbu adungna haigano aina nangi nungshiraba nama leisibu huranduna pukhiba leite aigi tung inbada leisina su yakhibani nangbu konung asida thamba pamdabadagi aina nangbu purakhidabani iralna ipot pharaba aise ngasidi haugat kangkhattuna chatpa ngamdana leiriba aseni hojikti icha halaklabanina leipak asigi ningthau oige haibadi aina ayaba soidana pigani ase hairaga khajai phauna mapi sinthana makhutlonana hairai mahaki asengba wahai amadi thamoigi ihulado Bhaskar na khangbi khidre mahakna icha haiduna amuk palakpa wahai adu tamakta aduna leire kasidi nangi numit surabani nangi thawai ko yomadubu karamba laina ngaktuna thambangam gi yengi wakal se khanna khanna makhutna thangdu chena paisile chathariba matam asidi taibang mapu mahakna lefan khiba yai adubu Bhaskar na pairiba thang aduna chingsubagi thawai laudriba phawbadi thadoklaroi khanduna chena paikrabani
ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯨ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯀꯣꯏꯄꯥꯅ ꯈꯪꯕꯅ ꯇꯞꯊꯧ ꯍꯥꯏꯅ ꯃꯔꯦꯡꯕꯥꯜꯗ ꯃꯈꯨꯠꯇꯨꯅ ꯊꯝꯃꯤ꯫ ꯀꯣꯏꯄꯥꯒꯤ ꯊꯧꯑꯣꯡ ꯑꯗꯨꯅ ꯆꯤꯡꯁꯨꯕ ꯑꯗꯨ ꯍꯥꯠꯂꯨꯔꯣ ꯍꯥꯏꯗꯨꯅ ꯏꯟꯁꯤꯟꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯆꯤꯡꯁꯨꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯥꯡ ꯇꯥꯛꯄ ꯂꯩꯔꯔꯣꯏꯗꯕ ꯊꯥꯡ ꯑꯗꯨꯅ ꯉꯛꯁꯝ ꯂꯩꯈꯥ ꯇꯥꯍꯜꯂꯒꯦ ꯍꯥꯏꯕꯒꯨꯝꯅ ꯆꯦꯞꯅ ꯌꯥꯜꯂꯛꯄꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯊꯨꯏ꯫ ꯅꯤꯡꯊꯧ ꯅꯣꯡꯌꯥꯏꯗꯤ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯀꯦ ꯍꯥꯏꯅ ꯇꯧꯔꯤꯉꯩ ꯌꯧꯁꯤꯜꯂꯛꯄꯅ ꯍꯥꯟꯈꯤ꯫ ꯂꯩꯔꯤꯕ ꯚꯥꯕꯣꯛꯁꯤꯡ ꯑꯗꯨꯗꯗꯤ ꯃꯤꯠꯅ ꯑꯃꯨꯛꯇꯪ ꯀꯨꯞꯂꯤꯉꯩꯗ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯂꯝꯕꯅꯤ꯫ ꯁꯥꯐꯨ ꯀꯟꯅ ꯍꯥꯏꯔꯛꯂꯤꯕ ꯊꯥꯡ ꯑꯗꯨ ꯅꯨꯡꯁꯤꯠꯅ ꯐꯥꯈꯤꯕꯒꯨꯝꯅ ꯆꯤꯡꯁꯨꯕꯒꯤ ꯉꯛꯁꯝ ꯌꯧꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯆꯤꯡꯁꯨꯕꯁꯨ ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯖꯔꯦ ꯊꯋꯥꯏ ꯃꯥꯡꯂꯁꯅꯨ ꯍꯥꯏꯕꯒꯨꯝꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯐꯝ ꯍꯣꯡꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯁꯥꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯛꯇꯕ ꯑꯗꯨꯗ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ꯫ ꯁꯛꯇꯤ ꯂꯩꯕ ꯊꯥꯡ ꯑꯗꯨ ꯃꯤꯠꯃꯥꯡꯃꯛꯇꯗ ꯎꯔꯛꯏ꯫ ꯑꯊꯧꯕ ꯊꯥꯡꯒꯤ ꯃꯌꯥꯅ ꯃꯁꯥ ꯌꯧꯔꯛꯇ꯭ꯔꯤꯕ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯄꯥꯔꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯎꯔꯛꯈꯤ꯫ ꯄꯥꯔꯤꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯃꯄꯨ ꯏꯕꯨꯡꯉꯣꯕꯨ ꯈꯨꯠ ꯁꯣꯛꯄ ꯅꯪꯒꯤ ꯅꯇꯤꯛ ꯅꯠꯇꯦ꯫ ꯄꯥꯔꯤ, ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯑꯃꯨꯛ ꯍꯜꯂꯛꯄ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯊꯕꯛꯅꯤ꯫ ꯃꯐꯝ ꯃꯇꯝ ꯈꯦꯠꯅꯔꯕꯁꯨ ꯆꯤꯡꯁꯨꯕꯒꯤ ꯃꯃꯤꯠꯇ ꯎꯔꯤꯕ ꯃꯇꯧ ꯄꯨꯝꯕ ꯆꯍꯤ 15ꯒꯤ ꯃꯃꯥꯡꯗ ꯂꯥꯟꯐꯝꯗ ꯎꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ꯫ ꯂꯥꯟꯐꯝ ꯑꯗꯨꯗ ꯚꯥꯁꯀꯔꯅ ꯆꯤꯡꯁꯨꯕꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯊꯥꯡꯅ ꯍꯥꯏꯔꯛꯄꯗ ꯄꯥꯔꯤꯒꯤ ꯃꯄꯥ ꯁꯥꯃꯨꯉꯧꯅ ꯆꯨꯡꯒꯣꯏ ꯄꯥꯏꯗꯨꯅ ꯃꯃꯥꯡ ꯊꯥꯅ ꯉꯥꯛꯈꯤꯕꯅꯤ꯫ ꯌꯣꯠꯅ ꯁꯦꯝꯕ ꯆꯨꯡꯒꯣꯏ ꯑꯗꯨ ꯐꯥꯎꯕ ꯇꯪꯈꯥꯏ ꯇꯥꯅ ꯇꯠꯄꯗ ꯅꯠꯇꯅ ꯁꯥꯃꯨꯉꯧꯒꯤ ꯃꯁꯥꯁꯨ ꯇꯪꯈꯥꯏ ꯇꯥꯈꯤ꯫ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯌꯥꯎꯗ꯭ꯔꯕ ꯆꯤꯡꯁꯨꯕꯁꯨ ꯃꯁꯥꯒꯤ ꯃꯈꯨꯠꯅ ꯉꯥꯛꯊꯣꯛꯄꯗ ꯃꯈꯨꯠ ꯑꯃ ꯀꯛꯈꯤꯕꯅꯤ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯈꯟꯗꯨꯅ ꯆꯤꯡꯁꯨꯕ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯅꯣꯡꯌꯥꯏꯁꯨ ꯌꯥꯎꯅ ꯇꯤꯜꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯉꯛꯄ ꯍꯦꯟꯃꯟꯕꯅ ꯃꯌꯥ ꯎꯝꯁꯤꯟꯕ ꯂꯣꯏꯅ ꯀꯥꯎꯅꯔꯝꯃꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯚꯥꯁꯀꯔꯅꯤ꯫ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕꯅ ꯁꯤꯖꯤꯟꯅꯔꯤꯕ ꯈꯨꯠꯂꯥꯏ ꯃꯌꯥꯝꯗꯒꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯁꯛꯇꯤ ꯏꯔꯩ ꯂꯩ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯌꯦꯡꯕꯗ ꯃꯁꯛ ꯆꯪꯈꯣꯟꯕ ꯏꯆꯝ ꯆꯝꯕ ꯅꯍꯥ ꯑꯃꯅ ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯡꯒꯤ ꯃꯌꯥꯗꯨ ꯐꯥꯈꯤꯕ ꯑꯗꯨꯗ ꯚꯥꯁꯀꯔ ꯃꯔꯣꯜ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯊꯥꯡꯗꯨ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯑꯔꯩꯕ ꯄꯥꯡꯒꯜ ꯁꯤꯖꯤꯟꯅꯗꯨꯅ ꯁꯠꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯊꯥꯡꯒꯤ ꯃꯌꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯔꯤꯒꯤ ꯈꯨꯕꯥꯛꯇꯒꯤ ꯏ ꯃꯌꯥꯝ ꯑꯃ ꯂꯩꯃꯥꯏꯗ ꯇꯥꯔꯛꯏ꯫ ꯏ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯍꯦꯛ ꯇꯥꯔꯛꯄꯒ ꯚꯥꯁꯀꯔꯒꯤ ꯊꯥꯡꯗꯨ ꯃꯅꯤꯟ ꯑꯣꯟꯗꯨꯅ ꯇꯞꯅ ꯇꯞꯅ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯇꯤꯟꯈ꯭ꯔꯦ꯫ ꯃꯁꯛ ꯎꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ? ꯊꯥꯡ ꯑꯁꯤꯗꯤ ꯑꯃꯥꯡ ꯑꯇꯥ ꯂꯩꯔꯔꯣꯏꯗꯕ ꯊꯥꯡꯅꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯃꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯊꯣꯛꯂꯤꯕꯅꯣ? ꯀꯅꯥꯅꯁꯨ ꯎꯕ ꯉꯝꯗꯕ ꯁꯥꯏꯑꯣꯟ ꯑꯃ ꯚꯥꯁꯀꯔꯗ ꯎꯍꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯈꯤꯕ ꯊꯥꯡꯁꯦ ꯉꯁꯤꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯂꯧꯁꯤꯜꯂꯕꯅꯤ꯫ ꯅꯪꯅ ꯃꯔꯥꯜ ꯂꯩꯇꯕ ꯃꯤ ꯑꯃꯒꯤ ꯏꯈꯦꯡ ꯂꯩꯃꯥꯏꯗ ꯇꯥꯍꯟꯕꯒꯤꯗꯃꯛ ꯊꯥꯡ ꯑꯁꯤꯅ ꯅꯉꯣꯟꯗꯒꯤ ꯆꯠꯈꯤꯕꯅꯤ꯫ ꯑꯩꯅ ꯀꯌꯥꯔꯛ ꯅꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯃꯁꯤ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ? ꯚꯥꯁꯀꯔ ꯀꯞꯂꯒ ꯅꯠꯇꯦ ꯃꯔꯥꯜꯅ ꯃꯄꯣꯠ ꯐꯥꯔꯕ ꯑꯍꯜ ꯑꯁꯤꯕꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯖꯕꯅꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯔꯣꯏ ꯍꯥꯏꯕꯒꯨꯝ ꯁꯥꯏꯑꯣꯟ ꯑꯗꯨꯗꯤ ꯃꯥꯡꯈ꯭ꯔꯦ꯫ ꯀꯣꯏꯄꯥꯅ ꯚꯥꯁꯀꯔ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯅꯪ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯗꯕ꯭ꯔꯥ? ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯃꯇꯥꯡ ꯆꯥꯏ ꯍꯥꯏꯗꯨꯅ ꯈꯟꯕ꯭ꯔꯥ? ꯀꯨꯝꯍꯩ ꯑꯃꯒꯨꯝꯅ ꯌꯦꯡꯅꯔꯝꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯋꯥꯈꯜ ꯇꯥꯅꯔꯛꯏ꯫ ꯐꯝꯅꯥꯏꯕ ꯑꯃꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯂꯥꯟꯃꯤꯁꯥ, ꯅꯈꯣꯏ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯐꯥꯖꯤꯜꯂꯨ꯫ ꯃꯌꯥꯝꯗꯨ ꯍꯨꯞꯆꯤꯟꯗꯨꯅ ꯚꯥꯁꯀꯔ, ꯀꯣꯏꯄꯥ, ꯊꯄꯥ ꯑꯃꯗꯤ ꯂꯥꯛꯂꯤꯕ ꯈꯣꯡꯕꯨꯔꯣꯏ ꯈꯔꯗꯨ ꯐꯥꯖꯤꯜꯂꯤ꯫ ꯆꯤꯡꯁꯨꯕꯅ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯐꯥꯖꯤꯜꯂꯤꯕ? ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯎ, ꯑꯇꯩꯗꯨꯁꯨ ꯂꯣꯏꯅ ꯊꯥꯗꯣꯛꯎ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯀꯅꯥꯒꯤ ꯌꯥꯊꯪ ꯏꯟꯒꯅꯤ ꯈꯪꯗꯕꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯅꯣꯡꯌꯥꯏꯅ ꯀꯔꯤ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯉꯥꯏꯅꯔꯤ꯫ ꯄꯥꯕꯨꯡ, ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯟꯈꯠꯇꯨꯅ ꯊꯝꯂꯤꯕ? ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯑꯁꯤ ꯂꯧꯔꯁꯤ꯫ ꯅꯣꯡꯌꯥꯏ, ꯃꯍꯥꯛ ꯑꯁꯦ ꯅꯪꯒꯤ ꯅꯌꯥꯝꯕꯅꯤꯅꯦ꯫ ꯅꯪꯅ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯄꯥꯕꯨꯡ, ꯍꯧꯈꯤꯕ ꯋꯥꯔꯤ ꯍꯥꯟꯅ ꯈꯪꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯈꯔ ꯃꯈꯩꯗꯤ ꯑꯩꯅ ꯈꯪꯕ ꯉꯝꯂꯦ꯫ ꯑꯁꯦꯡꯕ ꯅꯤꯡꯊꯧꯒꯤ ꯏ ꯃꯔꯤ ꯅꯠꯇꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯣꯏꯒꯅꯤ? ꯐꯔꯦ, ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯏꯌꯥꯝꯕꯅꯤ ꯍꯥꯏꯕꯗꯣ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯋꯥꯈꯜ ꯑꯣꯟꯈꯤꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯅ
ꯑꯩꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯄꯥꯕꯨꯡꯕꯨ ꯍꯥꯠꯀꯦꯅ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯇꯟꯗꯤꯗꯤ ꯐꯪꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯄꯥꯕꯨꯡꯒꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯍꯛꯆꯥꯡꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯩꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯕ ꯐꯥꯎꯕ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯅꯣꯡꯌꯥꯏ, ꯉꯁꯤꯗꯤ ꯅꯪꯅ ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯅꯄꯥꯕꯨꯡ ꯑꯩꯒꯤ ꯋꯥ ꯐꯥꯎꯕ ꯍꯤꯛꯇꯣꯛꯂꯕ? ꯐꯔꯦ, ꯑꯩ ꯀꯣꯅꯨꯡ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ꯫ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ꯫ ꯅꯠꯇꯦ ꯄꯥꯕꯨꯡ, ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯑꯩ ꯂꯣꯏꯅ ꯌꯥꯖꯔꯒꯦ꯫ ꯄꯨꯜꯂꯤꯕ ꯃꯈꯨꯠꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯊꯥꯗꯣꯛꯎ꯫ ꯆꯤꯡꯁꯨꯕꯅ ꯚꯥꯁꯀꯔꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ, ꯍꯥꯏꯌꯨ ꯚꯥꯁꯀꯔ, ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯄꯗꯤ ꯅꯪꯒꯤ ꯀꯔꯤ ꯑꯄꯥꯝꯕ ꯂꯩꯕꯒꯦ? ꯅꯪꯅ ꯑꯄꯥꯝꯕ ꯄꯨꯝꯕ ꯑꯩꯅ ꯄꯤꯒꯅꯤ꯫ ꯚꯥꯁꯀꯔꯗꯤ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯣꯏꯄꯥꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ, ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯃꯤ ꯈꯔ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯐꯥꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯖꯕ ꯂꯥꯛꯆꯕꯅꯤ꯫ ꯅꯣꯡꯌꯥꯏ, ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ꯫ ꯄꯥꯕꯨꯡ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤ ꯐꯥꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯃꯌꯥꯝ ꯊꯝꯕꯅꯤꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯖꯗ꯭ꯔꯦ꯫ ꯄꯥꯔꯤꯗꯤ ꯀꯣꯏꯄꯥ ꯑꯃꯗꯤ ꯊꯄꯥ ꯎꯕꯗ ꯃꯈꯣꯏꯅ ꯂꯧꯕ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯈꯪꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯑꯩ ꯈꯪꯖꯩ꯫ ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯆꯠꯂꯨ ꯄꯥꯔꯤ, ꯑꯗꯨꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯊꯨꯅ ꯄꯨꯔꯛꯎ꯫ ꯐꯒꯅꯤ ꯃꯄꯨ ꯏꯕꯨꯡꯉꯣ꯫ ꯄꯥꯔꯤꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯀꯩꯁꯨꯝꯁꯪ ꯂꯩꯕ ꯑꯗꯣꯝꯗ ꯆꯠꯈꯤ꯫ ꯀꯣꯏꯄꯥꯁꯨ ꯁꯥꯎꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯕꯅꯤ꯫ ꯄꯥꯡꯒꯜ ꯐꯨꯗꯣꯛꯄ ꯃꯇꯥꯡ ꯆꯥꯗꯦ ꯈꯟꯗꯨꯅ ꯆꯤꯡꯁꯨꯕꯒ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯤ꯫ ꯃꯇꯝ ꯑꯃꯗ ꯚꯥꯁꯀꯔꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯅꯕ ꯍꯥꯏꯈꯤꯕꯗ ꯄꯨꯔꯛꯄ ꯉꯝꯈꯤꯗꯕ ꯑꯗꯨ ꯀꯣꯏꯄꯥꯅ ꯂꯣꯠꯇꯨꯅ ꯊꯝꯕꯒꯤꯅꯤ ꯍꯥꯏꯕꯗꯤ ꯆꯤꯡꯁꯨꯕꯅ ꯈꯪꯂꯝꯗꯦ꯫ ꯅꯣꯡꯌꯥꯏꯗꯨ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯕꯤꯆꯥꯔ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯝꯕꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯣꯡꯌꯥꯏꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ, ꯅꯨꯄꯥ ꯑꯁꯤꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯍꯥꯠꯈꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯂꯩꯇꯕꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯆꯩꯔꯥꯛ ꯄꯤꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯅꯈꯣꯏꯁꯨ ꯂꯣꯏꯅ ꯎꯔꯕ ꯅꯠꯇ꯭ꯔꯥ? ꯅꯈꯣꯏꯁꯨ ꯅꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯅꯕ ꯇꯧꯔꯣ꯫ ꯏꯕꯨꯡꯉꯣꯗꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯏꯄꯥ ꯑꯃꯗꯤ ꯊꯄꯥꯅ ꯎꯈꯤꯅꯤ ꯈꯟꯕꯗ ꯃꯤꯔꯨꯝ ꯊꯤꯔꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯜ ꯍꯧꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯃꯍꯥꯛꯄꯨ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯤꯕ ꯃꯈꯩ ꯑꯩ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯁꯨꯡꯍꯟ ꯍꯜꯂꯔꯣꯏ꯫ ꯇꯁꯦꯡꯅ ꯃꯍꯥꯛꯄꯨ ꯗꯟꯗꯤ ꯄꯤꯔꯣꯏ ꯍꯥꯏꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯏꯁꯥꯃꯛ ꯊꯋꯥꯏ ꯊꯥꯖꯒꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯉꯥꯡꯕꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ꯫ ꯊꯄꯥꯒꯤ ꯈꯣꯡꯕꯨꯔꯣꯏ ꯑꯃꯅ ꯍꯥꯏꯔꯛꯏ, ꯑꯁꯤꯕꯨ ꯉꯔꯥꯡꯒꯤ ꯅꯨꯄꯥꯗꯨ ꯅꯠꯇꯕ꯭ꯔꯅꯦ? ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯍꯥꯠꯂꯝꯕ ꯂꯨꯆꯤꯡꯕ ꯑꯗꯨꯒꯤ ꯂꯣꯏꯅꯕꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯊꯄꯥꯁꯨ ꯃꯀꯣꯛ ꯂꯩꯗꯨꯅ ꯎꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯉꯥꯟꯊꯣꯏꯒꯤ ꯃꯄꯥ ꯑꯗꯨꯔ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯃꯥꯅꯤ ꯈꯪꯂꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯩꯅ ꯁꯤꯟꯈꯤꯕ ꯊꯧꯁꯤꯜ ꯄꯨꯝꯕ ꯃꯥꯏ ꯆꯨꯝꯂꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯁꯤꯡꯅꯈꯤꯕꯒꯤ ꯅꯪ ꯗꯁꯥ ꯇꯥꯗꯧꯔꯤꯗꯣ꯫ ꯅꯣꯡꯌꯥꯏꯅ, ꯅꯨꯄꯤ, ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯃꯍꯥꯛꯅ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯂꯥꯏ ꯄꯟꯗꯨꯅ ꯋꯥꯁꯛꯂꯦ꯫ ꯃꯁꯤꯗ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ? ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯏꯕꯨꯡꯉꯣꯕꯨ ꯊꯥꯗꯣꯛꯈ꯭ꯔꯅꯤ ꯈꯟꯕꯗ ꯊꯄꯥꯗꯨ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯈꯤ꯫ ꯃꯍꯥꯛ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯏꯊꯥ ꯊꯥꯖꯗꯅ ꯏꯕꯨꯡꯉꯣꯗ ꯌꯦꯡꯂꯒ ꯀꯧꯔꯛꯏ, ꯑꯦ ꯀꯀꯥ, ꯀꯀꯥ ꯏꯕꯨꯡꯉꯣ ꯅꯠꯇꯕ꯭ꯔꯣ? ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗꯗꯤ ꯎꯈ꯭ꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯏꯕꯨꯡꯉꯣꯁꯨ ꯌꯦꯡꯊꯣꯔꯛꯏ꯫ ꯃꯍꯥꯛ ꯃꯆꯤꯟꯅ ꯊꯣꯛꯅ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯇꯦ꯫ ꯆꯤꯡꯁꯨꯕ ꯂꯩꯕꯅ ꯃꯈꯣꯏꯗ ꯀꯅꯥꯅꯁꯨ ꯑꯊꯤꯕ ꯋꯥꯍꯩ ꯍꯥꯏꯔꯛꯂꯔꯣꯏ ꯍꯥꯏꯕ ꯈꯪꯉꯤ꯫ ꯊꯄꯥ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯏꯕꯨꯡꯉꯣꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯀꯀꯥ, ꯀꯣꯅꯨꯡꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯝꯂꯤꯕꯅꯣ? ꯉꯔꯥꯡꯗꯤ ꯃꯤ ꯍꯥꯠꯂꯨꯅꯤ ꯍꯥꯏꯕꯗꯥꯏꯅꯦ, ꯃꯥꯏ ꯄꯥꯛꯂꯛꯂꯕ꯭ꯔꯣ? ꯃꯗꯨ ꯇꯥꯕꯗ ꯅꯣꯡꯌꯥꯏꯗꯨ ꯃꯃꯤꯠ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯏꯕꯨꯡꯉꯣꯗ ꯈꯥꯅ ꯌꯦꯡꯂꯛꯏ꯫ ꯏꯕꯨꯡꯉꯣꯁꯨ ꯅꯤꯡꯊꯧꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯈꯪꯂꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯏꯅꯤꯡꯊꯧ, ꯑꯩ ꯃꯍꯥꯛꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯁꯦꯡꯅ ꯈꯪꯖꯗꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯀꯀꯥꯒ ꯑꯩꯒ ꯁꯛ ꯃꯥꯟꯅꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯊꯄꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯈꯨꯜꯒꯤ ꯂꯨꯆꯤꯡꯕꯒꯤ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯅꯦ? ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯃꯃꯤꯡ ꯑꯗꯨ ꯄꯟꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯡꯌꯥꯏꯅ, ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤ ꯆꯨꯝꯕ꯭ꯔꯥ? ꯆꯨꯝꯃꯤ ꯏꯅꯤꯡꯊꯧ꯫ ꯅꯣꯡꯌꯥꯏ ꯃꯍꯥꯛꯀꯤ ꯊꯥꯡꯈꯣꯛꯇ ꯃꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏꯁꯤꯟꯈ꯭ꯔꯦ꯫ ꯏꯕꯨꯡꯉꯣꯗꯤ ꯅꯨꯄꯥ ꯑꯗꯨ ꯈꯪꯗꯦ ꯍꯥꯏꯅ ꯑꯗꯨꯃꯛ ꯌꯦꯠꯂꯤ꯫ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ,
ꯇꯥꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯆꯤꯟ ꯑꯗꯨ ꯊꯤꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯍꯥꯏꯕ ꯄꯨꯝꯕ ꯃꯆꯤꯟ ꯊꯤꯕ ꯉꯥꯛꯇꯅꯤ ꯅꯨꯄꯥ ꯑꯁꯦ ꯃꯍꯥꯛꯀ ꯈꯪꯅꯕꯅꯤ ꯅꯣꯡꯌꯥꯏꯅ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ ꯆꯤꯟꯊꯤꯕ ꯑꯁꯦ ꯃꯄꯥꯟꯗ ꯄꯨꯊꯣꯛꯇꯨꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯍꯥꯠꯂꯨ